Hello ma'am, ngasi su RR present yam nungarva film ama puduna lagle. Hariba film asi gamamingna Hearty Paws. Film asi 2006 ta puthokiba South Korea gi drama amadi family da based oba movie amani. Film asi gi panbiaba rating khara palabadi IMDb rating da 10 gi manungda 7.5 aduga letterbox da 5 gi manungda 3.4 madi TMDb da 10 gi manungda 7.1 gi rating phangi. Adomna film asi gi wari tarba matungda adongi thamoida nungaitaba kaya amadi kapningba soidanamaki pokani. Maram asina mayamda film asi gi wari asi hana tathoktabida film asi kari kamdobage haibadu film asi gi asengba wari asi taraga khangminarasi. Film sigi ahoba sinda chan kawa nupa macha makhak aikhoido holai hujik chan hariba nupa macha sina atopa magi yumda hui macha makhak huranabagi damakta lona changa ami maramdi mathangi numita mahaki machanupigi birthday tabagi damaktani chan gi mafamda huinaw asibu leinabagi damakta kariguma paisa amata leiramde maram asigi channa yum asigi manungda lona changa ba matungda yum asida leiramba huinaw ma hurala ba matungda huinaw du pamduna mahaki mayum asida yamna kana sela ami channa mahaki mayum asida yorpa matamda mahaki mayum asig manungda changa Pamatamdadi, Zahi Tarutangaribi, Maki Masanupi Soy ACD, Ningai than Tumduna Lairami, Udigi Sana, Masanupi Sigmanakta, Tamna Sanchanduna, Mahana Porokiba, Huinao Masadu, Maki Masanupi Sigmanakta, Tamna Tamame, Matangi Eukta, Sohina Bikap Toropomatamdadi, Maki Mimangda, Huinao Maleramba, Si Uvomatamda, Maki Amna Harauzerami. Digi sohina yamna harauna mafam staleram liba huina osibak pamkhalami chengma makidi maki mabung chana sina maki machanpi sohi gi damakta birthday gi gift oina pi boirami huina osi hojik makhoi machin mana ani asibu yengsin binaba kanamta soleramde makhoi ani gi mapasu ngasi digina chahi kya gi mamang digi sikhirbo oirami tuga makhoi ani gi mamana city da atopa nupa amaga laimina khibo oirami maramas digi channa maki machanpi chahi taruk tangai ribi sohi asibu yamna kupna section na sena jarak poirami asumna makhoi ani khak tarak leiramba du Hujikti Makoigi Apamda Kanano Masulami Mahag Aduti Atay Kanamtanate Makoina Porokiba Makoig Manakta Ladiba Huina Wasini Masig Matungda Sohina Huina Wasig Mamingasi Hearty Haina Koromi Sitaba Matamda Zana Maki Machanapi Sohi Sida Asum Naira Ami Hearty Hariba Minga Dudi Nupigi Mingni Adubu Aina Poriba Huya Dudi Nupani Masida Sohina Noktuna Maki Mabungasida Asum Naira Ami Amo aina ngarang numitang laida asumna borni jaki karigumba aina mikap thorokpa matamda aigi damakta hui macha ama leramba tarabadi hui etugi maming ad oina Hearty haina thongene haidna haiki adubu aina nijariba boratu isona su ubiduna engonda huina oma pibire masigi damakta aina huina wasig maming asi Hearty haina tholibani masigi matungda sohina huina wasibu aduki matik chechenna senarami mana macha senabagi mongda sohina Hearty hariba hui asida machinjak pijarami posu pobirami aduga makhoini pulap su tuminarami asumna sohina hui asibu mahaki thawai makne khanduna yamna section senajarami sidusnatana mahaki mabung chana su Hearty hariba hui asibu aduki matik yamna section senajarami sumna matam khara haukraba matungda hojikti Hearty hariba hui asisu chawkhalami nongma numit ama sohi edu mahaki bag adu yanduna yumasiga mapanda lona thorami matam asida mak ikang khangudana dari asida tusalami mahaki mabung chana sina Wanda asumna lautuna hairami sohi phamung asi amongana sola liba se nagnara asida sohina Hearty hariba hui asida makut thinduna asumna hairami tamo phamung sola liba do aina nate Hearty nani tang asida makhoigi yumlona bada leiba makhoigi auntie edu makhoini gi manakta lami singma maki oina makhoigi manakta laiba auntie asina makhoini gi chana thakna sing asi yengchen bi boirami matang asida channa machanupi sohi asida mungadu cholali haibagi damakta ngangbirami udigi sohi edu su mabungna monda ngangakpa atuda mak mathwai nungai tabadigi ka sig manungda chenchena kappaga leirami chanupina asumna kaptuna leiba si uba matamda chana du nungairamde maramastigi mahakna machanupi asigi manakta sangtuna asumna hairami isan nangna adumna kappa do ayengba de na kap kanu ai su khange phamung cholali ba do na nate Hearty nani haiba se kapato se aina horen school dage helapum matamda na kidamakta ice cream soidana maki lebirakani masi haram laba matungda chana dusu school chatkirami chana school asida yoraba matamda makhoigi class teacher asina satramayam asida class ki assignment number pirami assignment adudi makhoigi mafamda apet paleba khar pirami lebak asina makhoine hek nuksijaba posak adu semo hairami masig matungda classroom asida leiba satra satri mayam aduna makhoina khwaidigi
ꯅꯨꯡꯁꯤꯖꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯄꯦꯠꯄ ꯑꯁꯤꯅ ꯁꯦꯝꯕ ꯍꯧꯅꯔꯛꯑꯝꯃꯤ ꯆꯥꯟꯁꯨ ꯂꯩꯕꯥꯛ ꯑꯄꯦꯠꯄ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯃꯝꯃꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯛꯇꯝꯅꯤ ꯁꯨꯝꯅ ꯆꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯁꯦꯝꯃꯝꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯈꯤꯕ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯁꯤꯗ ꯆꯥꯟꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤꯝꯇ ꯐꯣꯡꯗꯣꯛꯑꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯣꯍꯤ ꯑꯃꯗꯤ ꯍꯥꯔꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯕꯁ ꯁ꯭ꯇꯦꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯛꯂꯤꯕ ꯕꯁꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯁ ꯑꯗꯨꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯁꯤꯗ ꯈꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯗꯤ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯝꯗꯦ ꯁꯨꯝꯅ ꯕꯁ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯆꯥꯟ ꯑꯁꯤ ꯌꯥꯎꯔꯛꯇꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯣꯍꯤ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯍꯤꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯨꯏ ꯑꯗꯨꯅ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯆꯥꯟꯅ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯁ ꯇꯣꯡꯗꯕꯤꯗ ꯃꯈꯣꯡꯅ ꯑꯣꯏꯅ ꯍꯜꯂꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯁꯣꯍꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯀꯔꯤꯒꯨꯝꯕ ꯆꯥꯟꯅ ꯕꯁ ꯇꯣꯡꯗꯨꯅ ꯕꯁ ꯚꯔꯥ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯂꯩꯕ ꯉꯝꯃꯣꯏꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯆꯥꯟꯅ ꯕꯁ ꯚꯔꯥ ꯄꯤꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯚꯔꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯛꯑꯒ ꯃꯍꯥꯛꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤ ꯃꯈꯣꯡꯅ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯁꯨꯝꯅ ꯆꯥꯟꯅ ꯃꯆꯟꯅꯨꯄꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯁꯤ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯍꯤ ꯂꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯍꯤꯁꯨ ꯃꯕꯨꯡꯅ ꯄꯤꯔꯛꯏꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯄꯣꯂꯤꯊꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯍꯤ ꯂꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯑꯝꯃꯤ ꯃꯁꯤꯗ ꯆꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯁꯣꯍꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯈꯣꯡꯅ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯁꯤ ꯄꯣꯔꯛꯑꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯁꯣꯍꯤꯗꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯎꯕ ꯆꯦꯔꯪ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯁꯣꯍꯤꯅ ꯂꯪꯊꯣꯛꯂꯛꯂꯤꯕ ꯄꯣꯂꯤꯊꯤꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯣꯂꯤꯊꯤꯟ ꯑꯁꯤꯗ ꯃꯅꯝ ꯅꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯍꯥꯔꯇꯤꯅ ꯄꯣꯂꯤꯊꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯂꯥꯡꯊꯣꯛꯂꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯁꯤ ꯍꯥꯔꯇꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯁꯤ ꯆꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯄꯣꯂꯤꯊꯤꯟ ꯑꯃꯨꯕ ꯑꯁꯤꯅ ꯂꯣꯏꯅ ꯌꯣꯝꯁꯤꯟꯈꯤꯔꯝꯃꯤ ꯍꯥꯔꯇꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯁꯣꯍꯤ ꯑꯗꯨꯁꯨ ꯅꯣꯛꯂꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯣꯍꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯆꯥꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯁꯣꯍꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯗꯨꯅ ꯆꯤꯟ ꯃꯅꯥꯎ ꯃꯐꯝ ꯑꯁꯤꯗ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯌꯨꯝꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯨꯝ ꯑꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯍꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯆꯥꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯑꯝꯃꯤ ꯗꯗꯥ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯔꯥ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯑꯕꯣꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯀꯧꯔꯛꯏꯕꯅꯤ ꯃꯁꯤꯗ ꯆꯥꯟꯅ ꯃꯆꯟꯅꯨꯄꯤ ꯁꯣꯍꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯠꯇꯦ ꯏꯆꯟ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯅꯠꯇꯦ ꯂꯥꯏꯔꯕ ꯑꯣꯏꯔꯤꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅꯤ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯔꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯁꯤꯕꯨ ꯀꯧꯏ ꯂꯥꯏꯔꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯩ ꯑꯃꯗꯤ ꯍꯥꯔꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯔꯝ ꯑꯁꯤꯅ ꯏꯆꯟꯗꯤ ꯂꯥꯏꯔꯕꯤ ꯑꯃ ꯅꯠꯇꯦ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦꯁꯅꯤ ꯃꯕꯨꯡꯅ ꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯣꯍꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯥꯟꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕꯤ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯥꯟꯇꯤ ꯑꯗꯨꯅ ꯆꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯥꯅꯨꯄꯥ ꯆꯥꯟ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯍꯥꯛꯀꯤ ꯀꯀꯥꯒ ꯆꯠꯂꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯉꯝꯃꯣꯏꯗꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯟꯒꯤ ꯀꯀꯥ ꯑꯗꯨꯅꯁꯨ ꯅꯥꯀꯟꯗꯒꯤ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯆꯥꯟꯗ ꯍꯥꯏꯔꯛꯑꯝꯃꯤ ꯆꯥꯟ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯑꯔꯣꯏ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯁꯤꯇꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯜꯂꯛꯄ ꯉꯥꯏꯔꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯁꯣꯍꯤ ꯑꯁꯤꯕꯨ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯐꯖꯅ ꯊꯝꯕꯤꯈꯣ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯀꯣꯟꯅꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯥꯟ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯆꯥꯟ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯑꯗꯨꯅ ꯆꯥꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯆꯥꯟ ꯑꯁꯤꯕꯨ ꯈꯥꯝꯃꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯉꯣꯟꯗ ꯑꯦꯗ꯭ꯔꯦꯁ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯆꯥꯟꯒꯤ ꯑꯟꯇꯤꯅ ꯄꯤꯔꯛꯏꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯆꯥꯟꯒꯤ ꯃꯃꯥꯒꯤ ꯂꯩꯐꯝꯅꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯣꯍꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯄꯤꯛꯆꯔ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ
picture asibu phalang de thenaba haiduna yamna kana honarami matang asida sohina Hearty hariba hui asida asomna hairami aikhoi hom masi amana amabu thadokuna kaidonungda chanaba yaroiko somna hairaba matungda mahangna thetke tawriba ayekpa picture asi makhutigi nathokuna makhada takhirami duga picture adu cupboard asi makhada changkhirami tang asida picture adu cupboard asi makhada takhi haiba asi Hearty hariba hui asina di khangami mathangi namita sohi amadi Hearty makoini bus stand da phamduna mahaki mabung asibu halakpa ngaiduna leirami na kuina ngaira phawbada mahaki mabung asi halamde maram asigi sohi hariba ngang nupi masa asi warakpadagi bus stand asida tumkhirami mahak leiraba matungda numidang wairamgi matam adu tasalami hariba matam asida chansu mahakna tongiba bus aduda tongduna laami maudagi bus adu khamnaba matungda chana dusu bus stand adu kumtharakpa matamdadi mahaki machanupi sohi amadi Hearty hariba hui makoini sina mahakpu ngaiduna leiramba adu mahakna urami maudagi chana tumduna leiribi machanupi sohi gi manakta changjanduna sohi asiba hogdokpirami sohi di mabung asi ujaba matamda thamoi chongna mamita mapi taba makai kaptuna mabung asida asomna hairami dada nangsu ai imagumna aibu thadokuna chatpa du pamnabra asi tapa matamda channa machanupi sohi asibu yam nungsina konsenbirami aduga asomna hairami chan mafam asi aigi yumni aduga nakhoi ani na aigi family ni kaidongnungda aina nakhoi ani bu thadokuna chatkadaba nate asomna hairaba matungda chansu mathwai nungaitabadigi mamita mapi taba makai kapami masing matungda channa machanupi sohi asibu pokhatpirami aduga mayumda hanminarami matang asida channa machanupi sohi asida asomna hairami isan karisu waganu nongma natraga nongmadi aikhoi ani gi mama adu aikhoi gi nakta soitena maki halakani duga channa makhoi gi Hearty hariba hui asida su maki machanupi sohi asibu mangna yam matamda senabibagi namakta thank you hairami mathange ayukta Hearty hariba makogi hui asibu chana madi sohi makoini na irujabirami matam asida sohi na chanda paper ma puthoroktuna pirami aduga asomna hairami je asi aikogi thangnabda leiba aikogi kaka aduna piramani aduga paper asida aikogi mamagi leifam adusu yawi haiduna hairami chanupina asomna je asi pirakpa asi uba matamda chana du adukumatik sauningami aduga mangna asomna hairami karigumba aigi ima aduna aikogi nakta lakpa pamlabadi asuk sanglaba matam asi ngaidrabasu mak soidana maki lakadabani aduga mangna aikoini bu aseng maki nungsiba tarabadi aikhoi anibu kaidonungda thadokuna su chalamoy masi harba matungda channa machanupi sohi gi school gi bag adu mullaga mapanda langthokki haiduna tawrami tamasida sohi na kaptuna maki mabung chana sida asomna hajarami dada bag asida di langthokpiganu bag asina aigi imabu ningsingba yabagi aroiba khudol amani sibu nahakna chanbiduna langthokpiganu masi taba matamda chana dusu thamoi garami aduga mak mafam stigi hogtuna chatkirami numit asigi numidangi matamda channa mayumda mu hanjalakpa matamdadi maki machanupi sohi asi ningai tumduna leirami digi mahak machanupi manakta ngahak changamaba matungda mahak mapanda thoroktuna makhoigi hui Hearty hariba siga phaminaduna leirami asida channa makhoigi hui Hearty hariba asida asomna hairami aikhoigi chanupi sohi asidi yamna angang oiri mahakti karisu gyan tajaba nate aigi imana yumda halaroi haiba asisu mahakti khangba nate ramasina ai city gi mafam aduda chattuna aigi imabu amuktangdi unaningi ramasina karigumba aina city da chatkiba tarabadi nahakna aikhoigi chan sohi asibu nahaki nache makni khanduna phajana chehnarakadabani adomainamak Hearty di channa hariba mayam asi amata gyan taba nate mathangi ayukta channa maki machanupi sohi asibu untana phamjalaba aisi lek amada puduna laami sig matungda chana madi sohi makhoi ani edu kariguma posak amda phamami aduga makhutta thauri ama paiduna thauri edubu makhoi gi hui Hearty hariba asida chingalami asomna makhoi ani aisa sig mathakta yamna nungaina setuna sanarami tumna makhoi ani ngak nungaina sanaminarba matungda channa mahaki machanupi sohi asida asomna hairami san dada se puk yamna nare nak ngaktang phamamu ai ngaktang mapan thogige si haramlaba matungda channa machanupi sohi asibu aisa sig mathakta tamamduna mahak napi marakta chensan kirami anja asida sohi amadi Hearty makhoi ani gi mamangda telanka ama tattuna taraami Hearty di telanka tatpasi uba matamda atatpa telanka sing manakta changduna telanka asibu chiktuna sanarami enamak Hearty na leiriba aisi jaga asi yamna pabana maram oiraga mahangna lepliba aisi si kaibidigi Hearty hariba hui asi ising asing manungda tasan kirami sumna Hearty na ising manungda tasan kibasi uba matamda sohi edusu makhoigi hui asi kannabagidamakta Hearty gi maike sida changchalami sumna hui asi gi maike da changchalakpa matamda mahangna lakiba jaga asisu aisi asisu pana leibana maram oiraga aising asi loina crack chatpa horami
Udigi sohi adusu hui asigi manakta yaudringaida ice adu kaiduna ising asigi manungda tasankirami. Sumna sohina ice asi kaiduna paat asigi manungda tasankiba adu chana ubadigi chana dusu maki machanupi sohi asibu kannabagidamagta yamna kanna selami. Domoinamak mafam asida leiramba ahan kharana chana sibu pharami maramdi karigumba chansu machanupi sohi asibu kannabagidamagta akaiba ice asigi manakta sensalakpa tarabadi maksu iraknaduna sigadoribani. Maram asigidamak mafam asida leiriba ahansing asina chana sibu phatuna khamlibani. Adomoinamak maki machanupi sohi asidi ayingba patki sing asigi manungda adumak lupthakirami. Tang asida Hearty hariba makoigi hui adudi upai ma natraga upai ma tawduna pat asigi mathakta kakhalami. Aduga sohina lukhiba jaga adudadi sohina yalamba bag adu natana atai karimta takhwalamde. Asumna machanupi sohina ising asigi manungda luptuna sikhiba asi uba matamda maki mabung chana adudi maki machanupi sohi asi kauduna thamoi kaina kaptuna leiri. Chana mayumda halaba matungda maki machanupi sohina yemba photo mayam ama phaglangda thetliba sing adugi mamangda famduna photo sing adu yengduna mak mamitagi mapi ta-taduna kaptuna leiri. Aduga chana thamoi sokna asumna maki machinda sonduna haijari. Khoigi apikpa room asidagi nahan makai igi chan sohina dada haina korpa mingko adu ngasidagi taba phangaroi ko. Masi harba matungda chana du kasi kasilamada famduna thamoi sokna kaptuna leirami. Aduga matam asida Hearty na cupboard asigi makhada takiba photo adu mahangna yamna kanna lothoknaba honaduna leirami. Masigi matungda changi manakta Hearty hariba hui asi changa ami. Hui asi uba matamda chana Hearty hariba hui asibu maki manaktagi inthoami. Aduga maki machanapi sohina sikriba asi tina maram oiraga sikhibane haidna yesida loina blame tawrami. Aduga chana Hearty hariba hui asida asumna swaira ami. Kariguma nahakna atatpa telanka adugi manakta chalamdaba tarabadi aigi chanpi sohi su siram loidabani. Asumna hairaba matungda numin asidagidi chana hariba nupa asina Hearty hariba hui asibu phajana yengsanbiramde. Masigi matungda chana du city gi mafam aduda chatnabagidamakta maki bag adu yankhatuna thorami. Hangna maki machanupi aduda wasaktuna asumna sohairamani madudi mahangna city gi mafam aduda chatuna maki mamabu thiruni haina. Maram asigidamak chana city gi mafam aduda chatpa horami. Tamasida Hearty hariba hui asinasu changi matungda inaduna adum lami. Adumoinamak chana lambida taba nungsing adu khungatuna Hearty hariba hui asida thomduna nahak aigi tungda inarakanu haiduna hui asibu maki manaktagi tanthomi. Hearty hariba hui asidi chana mangonda asumna tawriba asi karigino haiba adu mahak gyan tajaramde. Nahak leiraba matungda chana dusu train station aduda yaurami. Aduga mahak city da chatnabagi train ticket adu kaami. Asigi matungda chana du city da chatnabagidamakta train adugi mathakta kakhatuna phammaga leikhirami. Sumna chana train asigi manungda kakhatkiba adusu Hearty hariba hui asina urami. Maudigi Hearty hariba hui asisu chana asigi manakta laknabagidamakta yamna kanna selami. Adumoinamak matam asida train asi thawkhibana maram oiraga Hearty hariba hui asina train asida tongba aduna ngauramde. Masigi matungda chana train adu adum tongduna lakpana maram oiraga hojik city gi mafam adu yaurami. Dagi mamagi address awu se adu phutoktuna mamana leiramgani hariba yum aduda laami. Adumoinamak mahakna mafam aduda yaurpa matamdadi yum adugi thong adu londuna leirami. Maram asigi chana mafam asida leiriba stair asida phamduna mahaki mama asina yum asida halakpa adu ngaiduna leirami. Pana kuina ngairaba matungda numit asigi athengma numitangda changi mama adu nupa amaga yum asida halami. Sumna masanpa chana maki yum asigi thongan manakta phamduna leiramba si uba matamda changi mama asidi yamna ngami. Dagi changi mama asina masanpa chana sibu yum asigi manungda kauksanduna phamalami. Changi mama gi boyfriend adudi mafam asi thadoktuna chakhirami. Matam asida changi mama asina masanpa chanda asumna hairami nangna mafam asida lakliba ase paisa gira. Tang asida chana maki mama asida maki masanpi sohi sikhiba adigi wari adu lirami. Tanja asimaktada changi mama gi boyfriend gi call adu laami. Maram asina chana hariba wa adu nithijana taramde. Tamasida boyfriend aduna changi mama asida asumna sauna hairami. Ibani gi relationship asida angang masagi wari pusalakano. Maram asina naki nasanupa chana aduda paisa khara pirga mahak thadokko. Aduga nasanupi aduna orphan da thamdokko. Sumna changi mama gi boyfriend haire iba wari sing adu chansu loina tarami. Maram asina chana maki machin manau gi maramda maki mama asida makhatana wamta hairamde. Midang chak chaba toba matungda chana du kamada changduna phamungda tumduna leirami. Somda atopa nakalamrondana Hearty hariba hui asina chana chatkiba train lambi aduda manam namduna changi khongol lirami. Udigi Hearty adu sangnamba lambi asida asum lakpa matamda mahak warakpadagi ising thangingami. Maram asidagi mahakna nupa amagi manakta ising thaknabagi damakta changami. Adum oinamak nupa asina Hearty hariba hui
hui asi tanthorami sing matungda atopa miyoi kharana chanaba puraga chatpa adu Hearty no rami odigi Hearty na miyoi sing adu matungda lona inaduna chanaba adu laaga mak puraga chenkirami asumna makna pura iba chanaba sing adu charaga lerami adumoina mak mabukti thanba oiramde sing matungda Hearty na asum lakpa matamda matai mana ani khak lambi gi nakanda karigumba khara chaduna leramba adu makna urami Modigi Hearty na makhoi ani gi manakta sangshanduna mahaki haijaba kharabu matai mana ani sida ulami matai mana odusu hui sina tawriba mong asi uba matamda haraurami paramasdigi makhoina saramba asapot adudigi hui aduda khara pijarami tumna mahaki chanaba sing adu charaba matungda mak mabu khara di thalami paramasdigi mahakna makhata na chana adu thiba chatkhirami senasi sense tawduna mathangi eukta changi mama aduna masanpa chana tumliba phamung udigi manakta changa ami duga changi mama aduna chana tumliba phamung asigi mon manakta paisa khara aduga envelope amasu thamammi sig matungda mahaki mama asina chanda asumna haira ami isanupa ai matam khara aigi boyfriend ga America da chattaba yadre anupa nangna paisa asi puduna nang mafam asi tadokuna chatkhro mamana hariba wa mayam adu chandi mamit usanduna leirabasu loina tarami odigi changi wakhandasu asumna khala ami madudi mahaki mama na makhogi machimana asibu karisu nuksibu phawdre haina mamana ka asidi thokharba matungda chanadu mahaki mama na thamamba paisa sing adu karimta lawdabida mahaksu yumasdegi thorami somdana Hearty hariba hui edusu changi matung manam namdamduna adum inarakpa sina maram orga mak city gi mafam asde yorami somdana channa mahaki khugang aduda amuk hankina waiduna bus tongduna train station adugi manakta laami matam asida mak sahi manaba angang nupa masa amaga nupi masa amagana bus aduda tongiba miyoi sing aduda paramamam yenduna makhogi mateng pangbina ba haiduna hairami tuga makhoina miyoi sing aduda asumna sairami aikhoi sing asi kungangdagi mafam asida aikhogi ima ipabu thiba lakpani adum oinamak aikhoina aikhogi ima ipa sing adu thiba phangdre jikti aikhogi pamda paisa mata su leitre ani eduna asumna haiba si bus asida tongiba miyoi sing asina makhogi mong mato si nuksibadigi makhoida paisa khara khara mateng pangbirami chanasu angang ani si uba matamda khoi ani su maki condition asiga manabana maram orga maknasu paisa khara lokthokduna makhoi ani sida pirami somdana changi mama amadi maki boyfriend adgo loinana mafam si tadokduna America da chatnabagi damakta sem saduna leirami nakana maromdana chansu bus atudigi kumtharaba matungda maki khungang adu chatnabagi damakta train station adu de yorami matam asida ngasai bus ta tongkiwa angang ani dusu changi matungda inaduna laami masida chana makhoi ani da asumna hairami asengma maki nakhoisu nakhogi mama baba adu mangkhrabra masida angang ani eduna chanda asumna hairami aikhogi ima ipadi pokpadigi kanano haiba khangdrapotnida khoidi orphan mani ekhoina miyoi sing asida asumna oitaba kya mangangjanduna paisa nuksa kya mani ribani khoini nasu ihana na nakpu uba matamda naksu nakidamakta kanamta leitre haiba si ekhoina khangi karigumba nangna bu pamlabadi naksu ekhoiga punduna ekhoiga loinana leisi ekhoiga maphamda ekhoiga sahi manaba angang kya masu leiri asumna hairakpa asida chansu makhoigi matungda inaraga chatlage haiduna khalami paramastigi chan hariba angang nupa masa asibu atopa angang ani eduna makhoigi boss ki manakta puduna chatkirami sengma makidi mafam asida leiriba angang mayam asi opa gengkupu muna makhoi sing asibu thawaina paisa khaiba thadok poirami numit asigi numidangda makhoigi boss aduna angang mayam asibu chanaba sing adu pijarami matam asida changi mafamda maki machanupina yanlamba bag adu adum leirami tamasida makhoigi boss aduna chanda asumna hairami karigumba nahangna bag asi mafam asida adum thamba tarabadi kanagumba mana soidan maki huran ki bayai maram asina nahangna pairiba bag adu locker manungda lok toksanduna thamko Ramastigi channa locker manungda locker adugi so hangtoktuna machanupi bag asibu locker manungda yamna section hapchanduna thamkirami somda atopana kalamaromdana Hearty hariba hui asina city mafam kyada langthoiba amotpa mafam sing aduda maki chanaba sing adu thiduna leirami masing matungda Hearty hariba hui asina ngasai channa machanupi sohi gi bag hapamba locker adugi manakta lami matamasida Hearty hariba hui asina locker asigi manungda sohine yalamba bag adugi manam aduna ma ami mastigi Hearty hariba hui asina locker asigi manungda sohigi bag adu yawi haiba si khangami odigi mahak numit asigi numidang chuppa ma locker asigi manakta tumduna leirami thange eyokta angang nupi masa ama lambida ice cream chaduna chatkiba adu Hearty hariba hui asina urami masida Hearty na khalibadi nupi masa asi sohi na haina khalami adum oinamak mahakna muneng seluba matamdadi atopa nupi macha ama oiduna leirami somda atopa na kalamaromdana chansu makhoigi lakminaba atopa angang sing aduga train station asida atopa miyoi singdagi paisa kya ama niduna leirami
ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯎꯕꯗꯒꯤ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯑꯝꯃꯤ ꯇꯥꯟꯅꯕꯗꯤ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯐꯥꯗꯣꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯤ ꯀꯌꯥ ꯑꯃ ꯑꯣꯝꯖꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯆꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯀꯌꯥꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯗꯤ ꯂꯣꯀꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯂꯣꯀꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯍꯤꯒꯤ ꯕꯦꯒ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯨꯏ ꯑꯁꯤꯕꯨ ꯐꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯐꯥꯒꯦ ꯇꯧꯔꯤꯕ ꯍꯨꯏ ꯑꯁꯤ ꯑꯩꯒꯤꯅꯤ ꯃꯍꯥꯛꯄꯨ ꯐꯥꯕꯤꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗꯤ ꯆꯥꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯟꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯟꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗ ꯐꯖꯅ ꯑꯣꯟꯁꯟꯕꯤꯔꯝꯗꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗꯤ ꯆꯥꯟꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯝꯃꯤ ꯆꯥꯟ ꯅꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯗꯗꯤ ꯐꯖꯅ ꯇꯧꯕꯤꯗꯦ ꯀꯔꯤꯒꯤꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯕꯨ ꯐꯖꯅ ꯊꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯈꯣꯡꯉꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯥꯟꯅ ꯈꯣꯡꯉꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯈꯤꯇꯪ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯤꯕ ꯑꯗꯨꯗ ꯌꯥꯎꯍꯜꯂꯁꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯥꯟ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯟꯅ ꯂꯝꯕꯤꯗ ꯄꯩꯁꯥ ꯅꯤꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯋꯥꯕꯗꯒꯤ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯡ ꯑꯗꯨꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯪꯒꯣꯝ ꯕꯣꯇꯜ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯄꯤꯖꯕꯤꯔꯝꯃꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯑꯣꯔꯛꯑꯝꯃꯤ ꯑꯗꯨꯒꯤ ꯆꯥꯟꯅ ꯁꯪꯒꯣꯝ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯧꯈꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯁꯪꯒꯣꯝ ꯕꯣꯇꯜ ꯑꯗꯨ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯆꯥꯟꯅ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯁꯪꯒꯣꯝ ꯕꯣꯇꯜ ꯑꯗꯨꯕꯨ ꯌꯣꯜꯂꯛꯏꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯅꯨꯡ ꯑꯃ ꯀꯨꯡꯈꯠꯇꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯕꯁ ꯑꯃꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯆꯦ ꯌꯦꯟꯗꯨꯅ ꯃꯈꯣꯏ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯈꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯍꯤꯒ ꯗ꯭ꯔꯦꯁ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯗꯨ ꯍꯥꯔꯇꯤꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯥꯔꯇꯤꯅ ꯕꯁ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯁ ꯑꯁꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯊꯣꯛꯄꯗꯤ ꯉꯝꯃꯝꯗꯦ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯁꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯕ ꯁꯣꯍꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯑꯁꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯁꯤ ꯈꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯥꯏꯔꯛꯇꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯗꯒꯤ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯆꯥꯟꯅ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯤꯅꯥꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯝꯃꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯟꯗ ꯑꯣꯏꯅ ꯑꯣꯟꯁꯟꯗꯨꯅ ꯆꯥꯟ ꯑꯁꯤꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯄꯤꯇꯔꯅ ꯆꯥꯟꯗ ꯐꯨꯒꯦ ꯇꯧꯕ ꯑꯁꯤ ꯍꯥꯔꯇꯤꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔꯗ ꯑꯣꯟꯁꯟꯗꯨꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯑꯝꯃꯤ ꯁꯨꯝꯅ ꯍꯥꯔꯇꯤꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯑꯗꯒꯤ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯀꯥꯗ ꯂꯣꯏꯅ ꯄꯨꯁꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯨꯁꯟꯍꯟꯈꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯆꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯄꯥꯔꯛꯇ ꯂꯣꯏꯅ ꯁꯥꯟꯅꯕ ꯊꯥꯈꯤꯔꯝꯃꯤ ꯃꯁꯤꯗ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯍꯨꯏ ꯑꯃꯨꯕ ꯑꯗꯨ ꯊꯥꯗꯣꯔꯛꯇꯨꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯆꯤꯛꯍꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯁꯣꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯗꯨꯅ ꯁꯣꯛꯂꯕ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯍꯨꯏ ꯑꯁꯤꯕꯨ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯝꯃꯤ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯒꯤ ꯋꯥꯈꯟꯗ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕꯤ ꯁꯣꯍꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯎꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ
ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯣꯛꯐꯝꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯍꯥꯛ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯍꯥꯔꯇꯤꯅ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯤꯕ ꯇꯥꯔꯕꯁꯨ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯟ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯆꯥꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯃꯈꯨꯠꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯄꯤꯇꯔꯒꯤ ꯍꯨꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯀꯣꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯍꯟꯖꯟ ꯀꯜꯂꯝꯃꯤ꯫ ꯁꯨꯝꯅ ꯆꯥꯟꯅ ꯄꯤꯇꯔꯒꯤ ꯍꯨꯏ ꯑꯁꯤꯒꯤ ꯃꯀꯣꯟ ꯑꯁꯤꯗ ꯀꯟꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯇꯨꯅ ꯆꯥꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯟꯅ ꯄꯥꯏꯔꯤꯕ ꯖꯣꯠ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯀꯣꯟ ꯑꯗꯨꯗ ꯀꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯅ ꯀꯟꯁꯟꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯅꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯆꯥꯟꯕꯨ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯤꯅꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯊꯨꯅ ꯀꯣꯜ ꯇꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯇꯔꯅ ꯆꯥꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯀꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯖꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯥꯊꯤꯔꯕ ꯍꯨꯏ ꯑꯁꯤꯅ ꯆꯥꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯆꯤꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯄꯤꯇꯔꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯆꯥꯟ ꯑꯃꯗꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯅꯥꯅ ꯆꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ?" ꯑꯁꯤꯗ ꯆꯥꯟ ꯑꯃꯨꯛ ꯂꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯟꯈ꯭ꯔꯒꯅꯤ." ꯑꯁꯤꯗ ꯂꯤꯅꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯁꯣꯍꯤ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯕ꯭ꯔꯥ?" ꯃꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯥꯟ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯕꯦꯒ ꯑꯗꯨ ꯂꯣꯀꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯝꯕ ꯑꯗꯨ꯫ ꯑꯗꯨꯗꯒꯤ ꯆꯥꯟ ꯑꯗꯨ ꯂꯣꯀꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯕꯦꯒ ꯑꯗꯨ ꯂꯣꯀꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯕꯦꯒ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯕ ꯌꯥꯕꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯥꯟꯒꯤ ꯄꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯕꯨ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯟꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯤꯇꯔꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯁꯥꯊꯤꯔꯕ ꯍꯨꯏ ꯑꯃꯨꯕ ꯑꯗꯨ ꯆꯥꯟ ꯑꯁꯤꯕꯨ ꯆꯤꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯔꯛꯑꯝꯃꯤ꯫ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯟꯕꯨ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯇꯣꯞꯄ ꯍꯨꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯠꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯟꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯄꯤꯇꯔꯒꯤ ꯍꯨꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯥꯟꯅ ꯃꯍꯥꯛꯀꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯥꯟ ꯑꯃꯗꯤ ꯍꯥꯔꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯦꯟ ꯔꯣꯗꯀꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯂꯥꯟꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯇꯔꯒꯤ ꯁꯥꯊꯤꯔꯕ ꯍꯨꯏ ꯑꯃꯨꯕ ꯑꯁꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯕꯤꯗ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯄꯤꯇꯔꯒꯤ ꯍꯨꯏ ꯑꯁꯤ ꯊꯦꯡꯖꯤꯟꯕꯗꯒꯤ ꯄꯤꯇꯔꯒꯤ ꯍꯨꯏ ꯑꯁꯤ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯤꯇꯔꯗꯤ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯅ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅꯁꯨ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯟ ꯑꯃꯗꯤ ꯍꯥꯔꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯕ ꯃꯇꯨꯡꯗ ꯄꯥꯔꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯥꯔꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕ ꯖꯒꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯆꯥꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯥꯟꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯊꯣꯝꯂꯤꯕ ꯑꯗꯨ ꯄꯥꯜꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯅ ꯆꯥꯟꯅ ꯃꯉꯣꯟꯗ ꯊꯣꯝꯃꯛꯈꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨꯅ ꯆꯤꯛꯑꯕ ꯃꯇꯨꯡꯗ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯁꯤ ꯎꯕ ꯃꯇꯝꯗ ꯆꯥꯟꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯍꯥꯔꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯆꯥꯟꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯆꯥꯟꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗꯤ ꯁꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯁꯤꯈꯤ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯆꯥꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯁꯥꯏꯀꯜ ꯑꯁꯤ ꯆꯥꯟꯅ ꯊꯧꯅꯤꯡꯉꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯉꯝꯃꯤ꯫ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯍꯨꯏ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯟꯖꯟꯗꯨꯅ ꯈꯣꯡꯉꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯁꯤ ꯂꯪꯊꯣꯛꯑꯝꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯆꯥꯟꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯌꯥꯎꯔꯛꯈꯤꯕ ꯆꯥꯅꯕ ꯈꯔꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯟ ꯑꯃꯗꯤ ꯍꯥꯔꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯏꯟꯖꯣꯏ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯥꯟꯒꯤ ꯃꯃꯥ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯚꯤꯁꯥ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯎꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯟꯒꯤ ꯃꯃꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯤ ꯐꯣꯔꯝ ꯑꯃ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯎꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯐꯣꯔꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯏꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯛꯊꯠꯇꯨꯅ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯆꯥꯟꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ
Changi mama asina nupi asida asumna hairami nakhoina aikhoi gi form asida aranba khara tik tawduna yaw leire ina aigi chanupi siri haiduna tik tawriba se nakhoi gi asoibani hojik aigi chanupi do karisu tawdana leiri tamasida nupi eduna Changi mama asida asumna hairami aikhoina naki nasa amadi naki family gi maramda yamna kumna thijalabani naki nasa nupi edo aikhoina siri haiduna khosan banate asengma maki naki nasa nupi edo sangsar sita doktuna chakre masi tabat matamda Changi mama adudi yamna ngami aduga mahak makhon thok tabida mapi tabu makhai kapa ami aduga mahakna mahakki wakhanda mahakse masabu nungsiba ngamdaba mama ama oibada matik chadaban mi mane haina khalami ariba matamasida atopana kalamromda Chansu mahakki masagi condition asi phattabadigi mahak naduna leirami tamasida Chandi mayum leitamna maram oraga lambigi mataida hiptuna leirami duga mahakki masa dusu yamna ingami masi uba matamda Hearty hariba hui asina na asida taba phattaba che khara puraktuna Changi masa matha asida kupsan birami aduga mahaksu Changi manakta hiptuna leirami mathange ayukta Hearty hariba hui asina yamna nganna hugatuna mahakna mafam kudimakta chattuna Changi chanabagidamagta karigumba chanaba khara Changi manakta puduna lami thumna Hearty hariba hui asina mahakkidamakta yamna kana honabiba si uba matamda chana dusu mathwai nungairamde tamasida channa mahakki Hearty hariba hui asigi mamit asida munengba matamda mahakki hui asisu narakadore haiba simangna khangami maramasigi channa mahakki masa asi ngamdrabasu ngamdana mahakki Hearty hariba hui asibu doctor amagi manakta puduna yengalami asida doctor asina chanda asomna hairami mahakki hui asi matam kuina tumaktarba male mahakse asangba lambi amasu lakpa mali sida chana nising ami madudi Hearty na mahakpu thuinabagidamagta sanglaba trail lambi aduda numit kyani chaba thakpa khangdaba makai lakhiba do maramasdagi mahakna karimta pothadabadagi mahakki masa asi asumna torkibane haiba asi chana su khangami asigi matungda makhoini edu lambi da thorami hariba matam asida channa mahakki Hearty hariba hui asibu yamna nungsina konsanbiraga mahakna hui asida asumna hairami mafam asida karimta chattabida aibu ngaiduna leiramu nahakkidamakta aina chanaba karigumba khara soidana maki poroke asi haramaga chana du chatpa horami moinamak chana khongka ma hek thangbaga Hearty hariba hui asisu changi matungda dum inarami si uba matamda channa Hearty hariba hui asida asumna hairami aisu khange naki wakhanda khaliba do aina nakpu amona thadokduna chakhigani haibagi naki nasada awaba kya ama leiriba do nak madu karisu khangano ujikte ai nahakpu kaidongnungda thadokduna chatlaroi masi hariba matungda channa Hearty hariba hui asibu yamna nungsina konsalaga mak thamoi sona kapami masigi matungda chana madi Hearty makhoini ase lambigi mataya madamu tongduna leirami matang asida hariba lambi asida Petergi meyo khara laami maudagi chana madi Hearty makhoini na lambi de hiptuna leiriba se Petergi meyo singa sina ukhirami maudagi meyo singa sina chana madi Hearty hariba hui makhoini ase mafam asida leiri haibagi pawasi Peter hariba nupa asida pikhirami maudagi Peter hariba nupa asina chana hariba angang nupa masa sibu phana bagidamak mahakki manakta laami tang asida Peter hariba nupa asina changi manakki yoroktringaida police officer ani khak chana madi Hearty hariba hui asigi manakta leirami matam asida Peter hariba nupa asina su khangami madudi chana hariba angang nupa masa asi mahakki masagi condition asi yamna kana naduna leire haiba ase matang asida police officer ani sina changi masagi phibam asi check torba matungda hogi police station ajuda puduna chatkhirami Hearty hariba hui asisu chana pukhiba asina maram oraga mahakki matungda inaduna laami duga Hearty hariba hui asibudi police sing asina changa thangnana leiriba room asigi atopana kalamada thamami matam asida Hearty hariba hui asina atopa chana leiriba room asida onchanduna yamna kana khongami mahakki makhong aduna thong asidasu yamna kana kholami masi uba matamda police sing asina asumna khanarami madudi karigidamakta Hearty hariba hui asina yamna kana khonglibano udigi police sing aduna changi room asi hangtoktuna chana tu leibra haiduna check to changpa matamdadi chan hariba angang nupa macha tu room asida leiramde sina tangingbidi Petergi meyo sing aduna chan hariba angang nupa macha asi room asidagi lotna huranduna puraga chakhre haibani masi khangpa matamda Hearty hariba hui asina chanbu puduna chatkiba car ajugi maningda yamna kana tanarami matam asida Hearty hariba hui asigi masagi phibam asisu phalaktabadigi mahakki mamit asisu blur chalawani dumoinamak mahakna mahakki mapu oriba chan asibu yamna nungsijaba mapu kaningbagi damakta mahakki leijaba thongna sing adu puthokduna tanbu kannabagidamagta gari asigi maningda yamna kana tanarami somdana Petergi meyo sing aduna chan asi poraba matungda makhoina room amada puchanduna changa ami duga Peter hariba nupa asina chan hariba angang asibu
glass na khajanba tenki amagi manungda hapchalami sing matungda Peter na tenki asigi manungda ising kaya ama thajanba horami Peter na tawriba se tenki asigi manungda ising phunna hapchalaba matungda chana sibu ising manung asida namchanduna hatok kya dur tawribani asida Hearty hariba hui asina yamna kanna chenselakuna Peter gi mathakta attack kya ama tawrami aduga asigi manungda ising thadariba pipe asisu Hearty hariba hui asina lauthoami sumna Hearty hariba hui asina Peter gi team asida yamna akan mamongda attack tawrami hariba matam asida chan hariba ngang nupa masa sisu gyan tara ami odigi chan na tenki asigi manungde thoroaga manakta taramba jotsai malokatuna Peter hariba nupa asigi matungda laaga Peter gi mako asida thomami ramastigi Peter hariba nupa asi mafam asida gyan mangduna taraga lehorami angnerba matungda mafam asida polisi gari singa dusu yorami matam asida Hearty hariba hui asigi masagi condition asi yamna phibam soksalami maramastagi channa Hearty asibu doctor ki manakta puroktuna mahaki anaba asibu yengalami udigi doctor asina hui gi phibam asi phajane exalaba matungda doctor asina chanda asumna hairami nahaki hui gi phibam asi yamna soksale maramasina mahak yamna kuina hingadaba mandre sitaba matamda chana du thamo yamna karami aduga mahak yamna sauna doctor aduda asumna lauduna hairami aigi Hearty si karisu tokde mangonda karimta sokpa yaroi mahak karisu tokde sumna haraba matungda channa mahaki Hearty hariba hui asibu yamna nungsina konjalami ga mahakna kaptuna Hearty hariba hui asida asumna hairami aikoi mafam asida leiba yade masigi masagi oijabada thiba phatraba miyosing asigi manakta aikoina kuina leiba yade aikoi ani aikoigi khungaduda hankrasi somda atopana kalamaromdana police aduna changi mamagi manakta laktuna changi mama asida asumna hairami hakina sanpa changi phibam adu yamna soktuna leirabani chanupagi manakta chatuna na chanupabu amukta unabiyu asi haramlaba matungda police aduna sohine yalamba bag adu mangonda pibirami asigi matungda changi mama aduna machanupa changi mana asida changa ami aduga mahakna thamoi sona kaptuna machanupa asida asumna hairami ichanupa chan ai nahakina phamda yamna lankhre mahakna imabu amukta dingakpiyu masida channa thamoi sokna mahaki mama asida asumna hairami haujipu aina ima nangbu ngakpiba natraga ngakpidaba haiba asigi kari bohan thok leirige aina ima nangbu ngakpidaba matungda aigi chanupi soyi adubu nahakna aigi phamda amukhana porpa ngamgadoribra aduga aigi nuksirba hui Hearty asina mahakna amukhana haraujabagi mawong adu nahakna porpa ngamgadra sipuna mayam asi ima nangna loin thomna ngaktani masigi matungda police sing aduna chan amadi Hearty makhoi ani sibu makhoigi khungang aduda thinbira ami makhoi anina mayum asde yoropa matamdadi makhoi ani ase pulap tumina dune leirami ariba matam asida Hearty gi mamit aduna cupboard asigi makhada munne yengduna leirami angna yengliba se sohine yekiba picture ama makhada takiba aduni karigino haibagi maramdi Hearty hariba hui asina sohi hariba ngang nupi macha adubu kaukthokpa ngamdabagini mathang ge ayukta makoina makeup thorokpa matamda Hearty hariba hui adudi changi nakanda leramde maudagi channa yumasing mapanda salauna thoroktuna yengumba matamdadi Hearty hariba hui adu kedadugi manakta kuntuna lerami masiuba matamda channa Hearty gi manakta changsanduna Hearty asida asumna hairami nahakpu aikoina mamangda hana chakhiba mafam aduda chatpa pambrane asumna hairiba matungda channa Hearty hariba hui asibu bus stand aduda puduna laami aduga makhoi ani bus station asida phamina duna leirmi matam asida Hearty gi mako aduna changi tampa aduda thamami aduga channa Hearty da asumna hairami ngasidi ai nangonda karigumma mahaige hangna aikoi miyoibana ngangnariba singasi karino haiba se khangde haiba sichu ai khangi adum oinamak ai nangonda wa si haidaba yadabani tamaduda aina nahakpu naki mamagi manaktagi huranduna puraga lakibani maramdi aigi chanupi sohina huinaw amabu yamna pamki maramastigi aina naki mamagi maphamdagi lona huranduna poraba matungda aigi chanupi sohigi bardigi gift oina mangonda pikhibani maramasina nahaksu asuk sangnaba matam asida naki imaga kaina duna hingba asi naksu kayada warangbani haiba asi su ai khangi asida sunatana aigi chanupi sohina sikhiba sing adugi maran sing adusu aina nawanda loina thangjanbiri masi punuma asi aigi asoiba ngaktani masida sunatana aina nawanda kayara khana phubiriba asimaktada nahangna aibu kaidonungda thadoktuna chatki haiba khankide adum oinamak aibu hek pokpiriba aigi ima dunadi aikhoibu thadoktuna chatki aikhoigi nakta cycle ama phawba leningde masina Hearty ai nahaki nafamda yamna lalabani nahakna aibu amukta ngakpiyu ariba matam asida Hearty hariba hui adudi changi matamba asida karimta haidabida tumina leirami tamasida channa Hearty hariba hui asibu yamna nungsina konsalami adubu Hearty hariba hui asi mafamdagi karigumba response amata piramde asina haninglibidi Hearty hariba hui asisu yamna kanna naduna leirabani maram asina mahakisu aroiba pungpham oikhare haibani masi uba matamda channa Hearty hariba hui asida nahak aibu kaidonungda thadoktuna chakhiganu dubu Hearty hariba hui adudi changi mafamda karigumba pakhum amata piraktre sumna Hearty na sikhiba asi uba matamda chan hariba angang nupa macha asidi aduga matik thamoi karami objekti mahakine
ꯍꯥꯏꯔꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯁꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯎꯗꯒꯤ ꯆꯥꯟꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯥꯔꯇꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯟꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯆꯥꯟ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯣꯍꯤꯅ ꯃꯃꯥꯡꯗ ꯌꯦꯛꯑꯝꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯗ ꯁꯣꯍꯤꯅ ꯑꯁꯨꯝꯅ ꯌꯦꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯆꯥꯟ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯁꯣꯍꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯈꯪꯉꯛꯑꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯉꯨꯔꯕ ꯃꯇꯨꯡꯗ ꯆꯥꯟ ꯑꯗꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯕ ꯃꯈꯩ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯛꯑꯝꯃꯤ ꯇꯥꯡ ꯑꯁꯤꯗ ꯆꯥꯟꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯑꯝꯃꯤ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯁꯣꯍꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯎꯁꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯔꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯍꯥꯔꯇꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯣꯍꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯄꯝꯁꯤꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯔꯇꯤ ꯁꯣꯍꯤ ꯑꯃꯗꯤ ꯆꯥꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯟꯃꯤꯟꯅꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ ꯑꯗꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ